ARAMBAI TENGGOL gi LUCHING PUREL Korounganba Khuman gi Mathakta NIA Palliba Shing Asi Handokkadabani AMADI MAHAK PHANABA HOTNARIBA asi KHUDAKTA LEPKADABANI HAIBA demand JIRIBAM gi TONGANBA LEIKAI LAKPA MEEYAM BABUPARA LEIBA Congress BHAVAN Office MAMANG WAKAT MEEPHAM CHATHAKHRE WAKAT MEEPHAM aduda saruk yakibi Laiden Jam Probha Kobi Nupi Amanahai ARAMBAI TENGGOL gi LUCHING PUREL Korounganba Khuman yauna khul ngakliba sing phanaba hotnariba asi athoba matamda toktrabadi lamdam asigi mama oibi singna tumina leithokloi condition amata da Manipur gi apunba saktam kaiba yaroi hainasu mahakna makhatana phungdokhi Mantri mandol LEIBA nangi Modi lakai duro so kala Manipur de kubaga kala elat kala di mapale baka koi jakhra yang bilang pura Manipur da na sejo bangda Modi ne kari Manipur ki wari tari kala lan thogna rabati ma China lo koi de London lo koi hai LEIBA akhoi Manipur da ta yang bilang pura Manipur le bak loi na hatoga akhoi se kari ki lo LEIBA mun ge thopra Korounganba Phabada Korounganba he Phabada Mama wai thawai thagani ki dekhoi Korounganba isa matuna ma sokpa jaroi mama mayam leini da Korounganba da case lai je thona jagba matamda athoba matamda lok thokpe ena su Phabada roi ena phage Korounganba phabde mama khoi lai phao loi na phage da bi khoi pune ba